ꯊꯛꯇꯣ ꯉꯥꯃꯨꯁꯤꯃ ꯆꯀꯣꯠ ꯉꯥꯏꯔꯦ ꯃꯥꯡꯗ ꯆꯀꯣꯠꯅꯤ ꯁꯨꯔꯦ ꯑꯃꯨꯛ ꯑꯅꯧꯕ ꯁꯣꯝꯗꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯇꯨꯡꯍꯟꯗꯁꯨ ꯂꯩꯔꯦ ꯆꯀꯣꯠ ꯉꯥꯛꯇ ꯉꯥꯏ ꯏꯁꯤꯡ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯁꯤꯒꯤ ꯇꯟꯁꯦ ꯃꯅꯨꯡꯗ ꯀꯃꯥꯏꯅ ꯌꯨꯕꯤ ꯌꯥꯎꯔꯝꯃꯤꯁꯤꯕꯣ ꯉꯍꯥꯟꯋꯥꯏꯗꯤ ꯆꯤꯡꯒꯣꯝꯕꯨ ꯈꯛꯇꯅꯦꯕ ꯅꯪ ꯂꯥꯛꯏꯁꯦ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯅ ꯂꯧꯕꯨꯛ ꯌꯧꯔꯛꯑꯕꯅꯦꯕ ꯅꯨꯄꯤ ꯊꯤꯕꯗꯒꯤ ꯅꯨꯄꯤ ꯊꯤꯕꯗꯒꯤ ꯂꯩꯔꯛꯄ ꯋꯥꯏꯗ ꯃꯇꯧ ꯀꯔꯝꯅ ꯅꯨꯄꯤꯁꯦ ꯂꯧꯔꯒ ꯂꯧꯕꯨꯛꯁꯦ ꯌꯧꯔꯛꯈꯤꯕꯅꯣ ꯀꯃꯥꯏꯅ ꯂꯧꯏ ꯍꯥꯏꯔꯒꯁꯨ ꯅꯨꯄꯤ ꯀꯣꯏꯕ ꯇ꯭ꯔꯤꯛ ꯑꯃ ꯍꯥꯏꯔꯒ ꯆꯪꯁꯤꯜꯂꯣ ꯆꯪꯁꯤꯜ ꯑꯩꯗꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯌꯥꯎꯗꯕꯅꯤꯅ ꯇꯥꯔꯣꯏꯕ ꯆꯪꯁꯤꯜꯂꯣ ꯇꯥꯅꯤꯍꯦ ꯑꯍꯥꯟꯕꯗꯅꯦ ꯅꯨꯄꯤꯁꯦ ꯑꯩꯅ ꯑꯅꯝꯕꯅ ꯐꯦꯁꯕꯨꯛꯇꯗꯤ ꯅꯨꯄꯤꯁꯦ ꯄꯪꯀꯣꯏꯗ ꯀꯣꯏꯔꯦꯕ ꯑꯩꯁꯦ ꯑꯁꯦꯡꯕꯗ ꯎꯅꯔꯀꯥꯟꯗ ꯍꯥꯏꯕꯗꯤ ꯄꯥꯛ ꯌꯥꯔꯛꯇꯦꯕ ꯁꯛ ꯐꯖꯕꯅꯤꯅꯕꯀꯣ ꯑꯩꯁꯨ ꯏꯁꯤꯡ ꯊꯛꯅꯤ ꯀꯣꯟꯅ ꯇꯧꯕ ꯋꯥꯔꯤ ꯑꯩ ꯇꯥꯎ ꯑꯍꯥꯟꯕꯗ ꯑꯩ ꯇꯧꯏꯁꯦ ꯅꯣꯏꯁꯨ ꯍꯩꯖꯤꯜꯍꯧꯕ ꯍꯌꯦꯡ ꯀꯥꯟꯅꯔꯛꯀꯅꯦꯕ ꯅꯣꯏꯗꯤ ꯅꯪꯕꯨꯗꯤ ꯌꯥꯔꯣꯏꯀꯣ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯑꯦꯀꯥꯎꯟꯁꯦ ꯁꯤꯗꯒꯤ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯁꯤꯗ ꯍꯥꯟꯅ ꯐꯖꯅ ꯐ꯭ꯔꯦꯟ ꯑꯣꯏꯔꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯏꯆꯝ ꯆꯝꯅ ꯁꯥꯟꯅꯔꯅꯦꯕꯀꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯏꯆꯝ ꯆꯝꯅ ꯁꯥꯟꯅꯔꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯦꯀꯥꯎꯟ ꯑꯃ ꯐꯦꯛ ꯑꯦꯀꯥꯎꯟ ꯑꯃ ꯍꯥꯡꯇꯣꯛꯑꯅꯦꯕ ꯑꯃꯨꯛ ꯐꯦꯛ ꯑꯦꯀꯥꯎꯟꯁꯦ ꯍꯥꯡꯉꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯁꯤꯗ ꯃꯦꯁꯦꯁꯀ ꯊꯥꯖꯤꯜꯂꯅꯦꯕꯀꯣ ꯑꯗꯩ ꯍꯥꯏꯗꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯗꯤ ꯀꯥꯏ ꯀꯥꯏꯗꯅ ꯈꯣꯠꯄ ꯑꯗꯨꯅ ꯑꯍꯥꯟꯕꯒꯤ ꯑꯦꯀꯥꯎꯟ ꯑꯩꯒꯤ ꯑꯁꯦꯡꯕ ꯑꯦꯀꯥꯎꯟꯗꯗꯤ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯒ ꯀꯥꯏ ꯀꯥꯏꯗ ꯂꯣꯏ ꯈꯪꯉꯅꯦꯕ ꯑꯗꯨꯒ ꯐꯦꯛ ꯑꯦꯀꯥꯎꯟꯗꯨꯅ ꯃꯣꯏꯒꯤ ꯅꯛꯅꯕ ꯈꯨꯟꯒꯨꯝꯕ ꯑꯣꯏꯍꯜꯂꯅꯤ ꯂꯩꯀꯥꯏꯒꯨꯝꯕ ꯅꯛꯅꯕ ꯑꯣꯏꯍꯜꯂꯅꯦꯕꯀꯣ ꯑꯩ ꯇꯧꯗꯣꯏꯁꯦ ꯑꯗꯨꯒ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯅꯤ ꯑꯗꯩ ꯅꯨꯄꯤꯗꯨꯅꯁꯨ ꯑꯗꯨꯝ ꯍꯪꯉꯛꯑꯅꯦꯕ ꯑꯗꯨ ꯃꯤꯗꯣ ꯈꯪꯕ꯭ꯔꯥꯅ ꯅꯣꯏ ꯑꯗꯥꯏꯗꯩꯅꯦꯌꯦꯅ ꯍꯪꯉꯅꯤ ꯑꯩꯅ ꯃꯥꯅꯦ ꯑꯁ ꯑꯗꯨ ꯅꯨꯄꯥꯗꯨꯕꯨ ꯑꯩ ꯂꯩꯖꯩ ꯑꯁ ꯃꯌꯨꯝꯗ ꯍꯦꯟꯗꯣꯛꯇꯕ ꯅꯨꯄꯥꯗꯨꯕꯨ ꯆꯠꯂꯨꯔꯦ ꯐꯤ ꯈꯔ ꯁꯨꯔꯝ ꯋꯥꯏ ꯈꯔ ꯁꯤꯜꯂꯝ ꯆꯥꯛꯀ ꯊꯣꯡ ꯑꯗꯨꯝ ꯇꯧ ꯂꯩꯅꯤ ꯃꯃꯥꯟꯅꯕ ꯐꯪꯉꯤ ꯄꯨꯟꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯃꯥꯟꯅꯕ ꯄꯨꯟꯕꯁꯨ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯀꯥꯟ ꯅꯪꯗ꯭ꯔꯕꯅꯤ ꯃꯥ ꯑꯃ ꯃꯌꯥꯝꯁꯦ ꯃꯥꯗ ꯉꯥꯏꯍꯜꯂꯤꯕꯅꯤꯒ ꯇꯧꯁꯟꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯇꯧꯗꯣꯏꯁꯦ ꯄꯨꯔꯥ ꯍꯣꯃꯣꯒꯤ ꯏꯁꯇꯥꯏꯜꯗ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯉꯝꯅꯤ ꯐꯤ ꯑꯃꯨꯛ ꯁꯨꯔꯝꯅꯤ ꯑꯩꯅ ꯍꯥꯏꯖꯤꯟꯗꯣꯏꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯑꯦꯀꯥꯎꯟ ꯑꯇꯣꯞꯄꯁꯤꯗ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯄꯥꯝꯃꯛꯑꯅꯦꯕꯀꯣ ꯑꯩ ꯊꯕꯛ ꯌꯥꯝ ꯐ ꯃꯥꯜꯂꯦꯒ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯅꯨꯄꯤꯁꯦ ꯄꯪꯀꯣꯏꯗ ꯀꯣꯏꯔꯛꯄꯅꯦ ꯑꯗꯨꯒ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯩꯅ ꯀꯣꯏꯕꯅꯦꯕ ꯑꯗꯨꯒ ꯃꯥ ꯈꯪꯅꯕ ꯅꯨꯄꯥꯗꯣ ꯑꯩꯅ ꯊꯨꯒꯥꯏꯔꯦꯕ ꯑꯩꯅ ꯑꯩꯒꯤ ꯀꯔꯤ ꯅꯥꯔꯗ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯗꯨ ꯁꯥꯕꯅꯦꯕ ꯑꯗꯨꯒ ꯃꯥ ꯈꯪꯅꯕ ꯅꯨꯄꯥꯗꯣ ꯀꯛ ꯏꯟꯁꯤꯜꯂ ꯑꯩꯅ ꯊꯨꯒꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩꯁꯦ ꯈꯔ ꯈꯔ ꯐꯕ ꯃꯥꯜꯂꯗ꯭ꯔꯥ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯅꯨꯄꯥꯗꯣ ꯐ ꯃꯥꯜꯂꯦꯅ ꯈꯜꯂꯛꯄꯗꯤ ꯃꯥ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ ꯂꯩꯍꯧꯔꯒꯦꯅ ꯑꯗꯨ ꯃꯥꯒꯤꯉꯣꯟꯗ ꯂꯩꯔꯛꯈꯤꯕꯅꯤ ꯂꯩꯍꯧꯔꯒꯦꯅ ꯅꯪ ꯇꯥ ꯆꯥꯎꯗꯣ ꯑꯩꯅ ꯆꯥꯎꯕ ꯁꯥꯕꯅꯤꯗ ꯃꯥꯅꯗꯤ ꯑꯩꯅ ꯑꯇꯣꯞꯄ ꯑꯦꯀꯥꯎꯟ ꯄꯥꯏꯔꯦ ꯈꯪꯕ ꯅꯠꯇꯦꯗ ꯑꯗꯨꯗ ꯄꯪꯉꯤꯅꯤꯅ ꯃꯥꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯂꯩꯀꯥꯏ ꯍꯥꯏꯗꯤ ꯏꯁꯥꯅ ꯏꯁꯥ ꯊꯥꯒꯠꯂꯗꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯌꯧꯋꯤꯗꯣ ꯁꯨꯝ ꯄꯥꯏꯌꯣ ꯁꯨꯝ ꯄꯥꯏꯌꯣ ꯉꯍꯥꯟꯋꯥꯏꯗꯕꯨ ꯈꯔꯛ ꯃꯛꯇꯕ ꯍꯧꯖꯤꯛ ꯐꯨꯔꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯣ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯀꯣꯏ ꯐꯪꯗꯕ ꯑꯃꯒ ꯑꯗꯨ ꯇ꯭ꯔꯤꯛꯇꯨ ꯁꯤꯖꯤꯟꯅꯧ ꯑꯗꯨ ꯑꯣꯏꯗꯤ ꯑꯗꯨꯝ ꯐꯪꯒꯗꯧꯅꯤ ꯍꯥꯏꯗꯤ ꯏꯁꯥꯅ ꯏꯁꯥ ꯊꯥꯒꯠꯂꯗꯤ ꯀꯥꯆꯤꯟ ꯀꯣꯏ ꯌꯥꯎꯋꯤꯗꯣ ꯀꯥꯆꯤꯟ ꯀꯣꯏ ꯌꯥꯎꯋꯤ ꯑꯁ ꯑꯗꯨ ꯇꯧꯕꯅꯤ ꯑꯗꯥ ꯇꯧꯕꯅꯤ ꯍꯥꯏ ꯃꯁꯥꯏꯗꯤ ꯇꯧꯗꯕ ꯍꯣꯏ ꯏꯁꯥꯒꯤ ꯀꯥ ꯍꯦꯟꯅ ꯇꯧꯗꯦꯗ ꯏꯁꯥ ꯊꯥꯒꯠꯄꯅꯦ ꯃꯤꯁꯦ ꯄꯥꯎ ꯇꯝꯕꯅ ꯑꯗꯨꯝ ꯍꯦꯟꯗ꯭ꯔꯣ ꯍꯦꯔꯥ ꯑꯩꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯐꯖꯔꯗꯤ ꯃꯌꯥꯝ ꯐꯖꯩ ꯐꯖꯗꯦ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯣ ꯐꯣꯟꯗ ꯌꯦꯡꯉꯨ ꯍꯥꯏꯕꯅꯤꯅꯦ ꯀꯦꯃꯦꯔꯥ ꯅꯝꯃꯤꯅ ꯐꯣꯟ ꯁꯨꯡꯌꯦꯡ ꯌꯦꯡꯗꯦꯕ ꯑꯩ ꯎꯏꯗꯦ ꯌꯦꯡꯁꯤꯗꯤ ꯎꯏꯁꯤꯗꯤ ꯉꯁꯥꯏꯈꯩ ꯎꯕꯅꯤꯅ
ꯁꯤꯗꯒꯤ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯦ ꯑꯩꯁꯨ ꯅꯥꯆꯦꯛ ꯌꯦꯡꯕ ꯀꯥꯟꯗ ꯊꯤꯕꯅꯦ ꯑꯁꯦꯡꯕ ꯃꯥꯏ ꯗꯥꯏꯔꯦꯛ ꯑꯣꯟꯁꯤꯜꯂꯀꯥꯟꯗ ꯐꯖꯕꯅꯦ ꯇꯣ ꯑꯥꯗ ꯇꯧꯔꯤꯁꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯆꯥꯛꯁꯤꯡ ꯊꯣꯡꯕ ꯐꯤꯔꯣꯜ ꯁꯨꯕ ꯆꯥꯝꯕ ꯍꯩꯕ ꯃꯔꯝ ꯃꯣꯛꯄ ꯅꯨꯄꯥ ꯍꯥꯏꯗꯤ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯗꯕ ꯑꯗꯨꯒꯨꯝꯕ ꯈꯟꯕ ꯀꯩꯀꯥꯟꯗꯕꯗ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯁꯅꯨ ꯁꯦꯟ ꯄꯥꯏꯔ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯁꯦꯟ ꯄꯥꯏꯕ ꯅꯨꯄꯥꯗꯣ ꯂꯩꯔꯝꯃꯗꯤ ꯁꯤ ꯁꯨꯈꯤꯗ꯭ꯔꯥ ꯊꯕꯛꯁꯦ 그러나 ꯂꯧ ꯃꯥꯟꯗ꯭ꯔꯦ ꯅꯥꯕ ꯍꯣꯏ ꯁꯥꯏ ꯃꯔꯝꯁꯤ ꯂꯧ ꯃꯥꯟꯗ꯭ꯔꯦ ꯂꯝꯕꯤ ꯃꯥꯜꯂꯦ 우리샤 어렵네 여행겨 파오니 파오 아니 뭐니 봐요 아도 가게 마 파실레 아우니 뭐니 파실 또 아마 빠이로 아니 뭐니 파실레 마사 뿌라 보고 jadi mùi nó bầu niêng gì vậy à thế sao gì sao gì akwai đi ngang phố lắm rồi ꯄꯪꯗꯅ ꯑꯩꯈꯣꯏꯅ ꯑꯃꯃꯝ ꯈꯛꯇꯪ ꯊꯣꯝ ꯑꯅꯤ ꯑꯅꯤ ꯊꯥꯗꯧꯕꯅ ꯑꯅꯤ ꯑꯅꯤ ꯊꯥꯗꯧꯕꯗꯣ